ꯍꯧꯖꯤꯛ ꯑꯩ ꯃꯌꯥꯝꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯒꯤ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯥ ꯗꯦꯕꯤꯗꯀꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯅꯤꯡꯉꯤ꯫ ꯏꯕꯥꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯅꯤꯗ ꯑꯣꯠꯄꯤ ꯅꯩꯕꯤꯗꯨꯅ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯔꯛꯂꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯗꯨꯅ ꯌꯥꯝꯅ ꯐꯠꯇꯕ ꯍꯦꯜꯂꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯥꯒꯤꯗꯤ ꯏꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗ ꯑꯣꯏꯔꯛꯈꯤꯕ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯄꯥꯗꯣ ꯌꯨ ꯌꯥꯝꯅ ꯊꯛꯄ, ꯑꯃꯣꯠꯄ, ꯄꯨꯛꯆꯦꯜ ꯄꯤꯛꯄꯗ ꯅꯠꯇꯅ ꯆꯩꯗꯨꯅꯇ ꯂꯩꯕ ꯑꯃꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯥꯇꯩ ꯆꯥꯗꯕ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯗꯨꯅꯇ ꯂꯩꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯒꯥꯔꯤ ꯁꯦꯝꯕ ꯃꯤꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯊꯝꯐꯝ ꯑꯗꯨꯗ ꯑꯗꯨꯒꯨꯝꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯈꯜ ꯀꯌꯥꯒꯤ ꯅꯨꯄꯤꯒꯤ ꯄꯤꯛꯆꯔ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯌꯦꯡꯕꯒꯤ ꯆꯥꯡ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯅ ꯆꯍꯤ 13 ꯁꯨꯔꯛꯄꯗ ꯃꯍꯥꯛꯅ ꯌꯨ ꯊꯛꯂꯒ ꯑꯗꯨꯒꯨꯝꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯄꯤꯛꯆꯔ ꯑꯗꯨ ꯃꯑꯣꯡ ꯇꯧꯕꯗꯣ ꯏꯄꯥꯅ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯣꯜ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯒꯤ ꯊꯧꯔꯝ ꯑꯃꯠꯇꯗ ꯆꯠꯂꯝꯗꯦ꯫ ꯃꯥꯅ ꯀꯔꯤꯝꯇ ꯇꯧꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯈꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯍꯦꯟꯈꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯣ ꯂꯣꯁ ꯑꯦꯟꯖꯦꯜꯁꯀꯤ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤ꯫ ꯃꯍꯥꯛ ꯆꯍꯤ 58 ꯁꯨꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯤꯕ ꯅꯨꯃꯤꯠ 30ꯅꯤ ꯁꯨꯕꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯝꯅ ꯐꯪꯈꯤ꯫ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯄꯠꯊ ꯄꯨꯝꯊꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯁꯛ ꯈꯪꯈꯤꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯋꯔꯟ ꯑꯥꯎꯠ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯕꯦꯆ ꯑꯃ ꯌꯥꯎꯔꯝꯕꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩ ꯑꯣꯏꯈꯤ꯫ ꯃꯍꯥꯛ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯗꯦꯟꯇꯦꯜ ꯔꯦꯀꯣꯔꯗ ꯐꯥꯎꯕ ꯊꯥꯈꯤ꯫ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯆꯍꯤ 10 ꯍꯜꯂꯤꯕꯅꯤ꯫ ꯃꯥꯅ ꯍꯦꯟꯅ ꯀꯨꯏꯊꯅ ꯍꯤꯡꯍꯧꯕ ꯌꯥꯔꯤꯕꯅꯤ ꯑꯩꯉꯣꯟꯗꯒꯤ꯫ ꯅꯨꯃꯤꯠ 30ꯅꯤ ꯆꯨꯞꯅ ꯑꯗꯨꯒꯨꯝꯕ ꯌꯣꯟꯅꯅꯕ ꯀꯣꯜ ꯂꯤꯛ ꯄꯩꯗꯨꯅ ꯊꯝꯕ ꯀꯥ ꯑꯗꯨꯗ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯊꯦꯡꯅꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯗꯨꯋꯥꯏꯗ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯂꯝꯕ ꯑꯃꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯍꯥꯛꯅ ꯆꯍꯤ 3 ꯁꯨꯕ ꯑꯗꯨꯋꯥꯏꯗꯅꯤ, ꯑꯗꯨꯒ ꯑꯃꯁꯤꯅ ꯆꯍꯤ 18 ꯁꯨꯕꯗ ꯅꯝꯈꯤꯕꯅꯤ꯫ ꯐꯣꯇꯣ ꯑꯁꯦ ꯃꯤꯅꯤꯠ ꯑꯃꯇꯪ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩꯈꯤꯗꯕꯁꯤꯡ ꯑꯗꯣ ꯈꯜꯍꯟꯅꯤꯡꯉꯤ꯫ ꯃꯍꯥꯛꯁꯦ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕ, ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯂꯩꯕ, ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯑꯃꯁꯨ ꯑꯣꯏ꯫ ꯑꯗꯣꯝꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯈꯔꯗꯤ ꯃꯍꯥꯛꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯇꯧꯔꯝꯕ ꯑꯗꯨ ꯅꯤꯡꯁꯤꯡꯕꯤꯔꯝꯕ ꯌꯥꯏ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯍꯥꯛ ꯑꯐꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯦ? ꯃꯥꯅ ꯆꯍꯤ 18 ꯁꯨꯕꯗ ꯃꯦꯔꯤꯟ ꯄꯨꯂꯤꯁꯇ ꯆꯪꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯁꯔꯖꯦꯟꯠ ꯑꯗꯨꯅ ꯗ꯭ꯔꯒ ꯆꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯚꯤꯌꯦꯠꯅꯥꯝꯒꯤ ꯖꯪꯒꯜꯗ ꯂꯩꯕ ꯑꯗꯨ ꯌꯥꯝꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯑꯣꯏꯕꯗꯒꯤ ꯗ꯭ꯔꯒ ꯆꯥꯕ ꯍꯧꯈꯤꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯆꯠꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯂꯝꯕꯤ ꯀꯌꯥꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯍꯩꯅꯕꯤ ꯀꯌꯥ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 14 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩꯒꯤ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯇꯝ ꯁꯥꯡꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯍꯤꯡꯗ ꯊꯕꯛ ꯆꯠꯊꯣꯛꯄ ꯃꯔꯝꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯦꯡꯁꯤꯟꯖꯕ ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯄꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯥꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯦꯟꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯃꯦꯔꯤꯟ ꯂꯥꯟꯃꯤꯗ ꯆꯪꯕ ꯌꯥꯕꯒꯤ ꯆꯍꯤ ꯁꯨꯔꯛꯄꯗ
ꯁꯣꯏꯗꯅ ꯆꯪꯈꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯉꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯤꯌꯝ ꯆꯨꯝꯗꯕ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯑꯗꯨ ꯎꯔꯒ ꯁꯥꯎꯗꯨꯅ ꯂꯥꯟꯃꯤ ꯑꯣꯏꯕ ꯇꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯒ ꯀꯥꯔꯁꯤꯡ ꯁꯦꯝꯕ ꯁꯥꯕꯒꯤ ꯊꯕꯛ ꯑꯃ ꯐꯪꯗꯨꯅ ꯅꯨꯄꯤꯁꯨ ꯊꯤꯔꯦ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯃꯍꯥꯛꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯌꯨꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯒꯤ ꯃꯔꯥꯜ ꯄꯪꯁꯤꯗ ꯁꯤꯖꯔꯝꯃꯤ ꯑꯩꯅ ꯑꯍꯤꯡ ꯑꯁꯤꯗ ꯃꯌꯥꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕꯗ ꯆꯠꯂꯨꯕꯁꯤꯡꯒꯤꯗꯃꯛ ꯑꯇꯣꯞꯄꯗ ꯃꯔꯥꯜ ꯁꯤꯖꯤꯟꯕ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯅꯤꯖꯔꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯗꯨꯗꯗꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯑꯗꯣꯝꯕꯨ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯇꯧꯗꯧꯔꯤꯕ ꯑꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯇꯨꯅ ꯅꯪꯒꯤꯗꯃꯛ ꯃꯗꯨ ꯇꯧꯕꯤꯔꯣꯏ ꯍꯥꯏꯕ ꯑꯁꯦ ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯍꯣꯏ ꯃꯤ ꯀꯌꯥ ꯑꯃꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯧꯔꯛꯄꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯪ ꯅꯁꯥ ꯈꯛꯇꯅ ꯇꯧꯒꯗꯕ ꯅꯊꯧ ꯑꯃꯗꯤ ꯂꯩꯕꯅꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯈꯨꯠ ꯇꯤꯡꯊꯣꯛꯂꯕꯁꯨ ꯅꯪ ꯅꯁꯥꯅ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯃꯍꯥꯛ ꯐꯥꯎꯕ ꯇꯧꯕꯤꯔꯣꯏ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯣ ꯇꯧꯕ ꯉꯝꯅꯕꯒꯤ ꯄꯥꯡꯒꯜꯗꯤ ꯄꯤꯕꯤꯒꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯃꯍꯥꯛꯅꯗꯤ ꯇꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯅꯤꯡꯕ ꯐꯥꯎꯕꯒꯤ ꯏꯍꯨꯜꯗꯨꯅ ꯁꯣꯟꯊꯔꯛꯂꯕꯗꯤ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯍꯟꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯑꯄꯥꯝꯕ ꯂꯦꯝꯅ ꯈꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤ ꯃꯇꯝ ꯆꯨꯞꯄꯗ ꯑꯔꯥꯟꯕ ꯃꯌꯥꯝꯒꯤ ꯃꯊꯛꯇꯨꯗ ꯑꯆꯨꯝꯕ ꯈꯟꯒꯠꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯗු ꯂꯥꯏꯕ ꯍꯦꯜꯂꯛꯀꯅꯤ ꯇꯧꯗ꯭ꯔꯤꯕ ꯃꯈꯩꯅ ꯂꯨꯕ ꯍꯦꯜꯂꯛꯀꯅꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯑꯃꯣꯠꯄ ꯐꯥꯎꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕꯗꯤ ꯌꯥꯝꯅ ꯂꯥꯏ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯕ ꯑꯁꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗꯒꯤꯗꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯃꯌꯥꯝꯅ ꯌꯥꯝꯅ ꯈꯪꯅꯔꯕ ꯑꯗꯨꯒꯨꯝꯕ ꯏꯁ꯭ꯋꯔꯒꯤ ꯋꯥ ꯄꯥꯎ ꯄꯤꯕ ꯑꯃ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯤꯔꯦꯀꯜ ꯁꯔꯚꯤꯁ ꯑꯃꯗ ꯌꯥꯎꯅꯕ ꯉꯥꯏꯗꯨꯅ ꯂꯩꯕ ꯑꯗꯨ ꯂꯥꯜꯂꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯣꯡꯍꯟꯕꯤꯗꯧꯕ ꯅꯠꯇꯦ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯉꯛꯄ ꯊꯕꯛ ꯇꯧꯕꯤꯕ ꯏꯁ꯭ꯋꯔꯅꯤ ꯍꯥꯏꯖꯕꯗ ꯇꯧꯕꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤꯉꯣꯟꯗ ꯊꯥꯎ ꯅꯣꯏꯕꯤ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯏꯁꯥꯒꯤ ꯁꯔꯨꯛ ꯑꯃ ꯂꯩ ꯃꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯍꯥꯏꯕ ꯃꯤꯌꯥꯝ ꯑꯁꯦ ꯂꯧꯕꯤꯔꯒ ꯑꯁꯨꯝꯅ ꯍꯥꯏꯕꯤꯌꯨ ꯏꯁ꯭ꯋꯔꯅ ꯑꯇꯣꯞꯄꯒꯤ ꯇꯧꯕꯤꯕ ꯉꯝꯂꯒꯗꯤ ꯑꯩꯒꯤꯁꯨ ꯇꯧꯕꯤꯒꯅꯤ ꯖꯣꯏꯁꯅ ꯑꯉꯛꯄ ꯍꯣꯡꯗꯣꯛꯄ ꯐꯪꯖꯔꯕꯗꯤ ꯑꯩꯁꯨ ꯍꯣꯡꯗꯣꯛꯂꯒꯅꯤ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯅꯤ ꯑꯩꯅ ꯇꯧꯕ ꯉꯝꯕ ꯃꯈꯩ ꯑꯩꯅ ꯇꯧꯒꯅꯤ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯅꯨꯄꯥ ꯃꯆꯥꯒꯤ ꯆꯤꯟꯖꯥꯛꯅꯤ ꯑꯅꯥꯟꯕ ꯅꯨꯡꯗꯨꯝ ꯃꯆꯥ ꯃꯉꯥꯛꯇ ꯍꯨꯅꯅꯕ ꯅꯥꯎꯔꯤ ꯑꯗꯨ ꯈꯛꯇꯪꯅ ꯍꯤꯡꯆꯥꯕ ꯍꯥꯠꯈꯤ ꯃꯣꯖꯦꯁꯇ ꯆꯩꯈꯩ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯁ꯭ꯋꯔꯅ ꯃꯗꯨ ꯁꯛꯇꯤꯅ ꯊꯜꯍꯟꯈꯤ ꯃꯣꯖꯦꯁꯅ ꯑꯩ ꯉꯝꯂꯣꯏ ꯍꯥꯏ ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯅ ꯆꯩ ꯑꯗꯨꯗ ꯄꯥꯡꯒꯜ ꯍꯥꯞꯈꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯌꯦꯡꯗꯦ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯅꯤꯡꯕꯗꯤ ꯅꯪꯅ ꯏꯁ꯭ꯋꯔꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤ ꯂꯥꯏꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯕ ꯑꯁꯦ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯑꯃꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯅ ꯈꯤꯇꯪ ꯍꯣꯡꯗꯣꯛꯅꯕ ꯂꯦꯡꯂꯕꯗꯤ ꯅꯪ ꯈꯔ ꯆꯪꯁꯤꯜꯂꯕꯅꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕꯕꯨ ꯀꯣꯛꯄꯤꯔꯕꯗꯤ ꯈꯔꯒ ꯆꯪꯁꯤꯜꯂꯕꯅꯤ
Matam pumnamakta ay lale haina khwaidagi hanna haiba oiduna ingthaba sagatcharabadi kharaga sangsillabani nangonda ngangningdaba phawba wa ado matam chuppada ngangthoktrabadi nang kharaga hena sangsillabani aigi inaw nupaduna aroiba oina nupiga khainaki mana magi masagi mateng amatta tawdana sahar thadokhi aigi inaw nupana sahar thadoklaga Arizonada chatkhri sahi 15 mukto aina sum khanbada nupi atopa amaga amuk luhongdana laiminarangani angangi paisa nungsa mateng panglamloi drug saba aduga mana apamba pumnamak phangnaba tawramgani nongmadi mana call tawrakpa devda mana amukta mangondagi takhidriba wa khara haireklami mahak narami aduga mahak masagi punsibu chumthok chaningbana yaradi aikhoiga punna leiminanaba lakke haina hanglaklami devna mangonda taramna yabiduna airport chatlaga mabu lawirami mahak amabu oirabasu aigidi amatta ngairaba ichilni inawnina mana halakpa ado yamna nungaijarami nakhoisu nakhoigi thamoi aduda imungi miyam singgidamak akhannaba jaga ama thambiba ngaktani aduga sahi mari aikhoiga leiminarami mana halakpa matamda mahaki fivam yamna soklami magi maya singsu doctor da puraga fix loina tawbiraga masa pumbasu layingbire aduga mahakna nauna pokchaduna thawai asengbana thalami devki mathangda ishwar khurumliba asi mahakni asina aiga magani mana yamna phagatlakpagi ministry da mahaksu yawhankhi adubu mase taw haidriba makhai tawdaba mathau masak khangdaba aduda mahakse magi oina tawjaraklagadi haibadi tonganna leiragadi pharakani khanduna ishwarna nangbu nangi oiba punsida natomta lepsaba ngamjaba pambagum aingonda fawhalli aduna natomta lepsaro aikhoisu mateng pangge haiki aduga aikhoina magi table upu gari amadi firol kaya leibire mahakpu ishwargi nungshibana thalhanba aikhoina yamna pamjaki ishwarna aikhoibu season nabiduna ahongba yaudana aikhoina mahakpu nungsijaba pamlami mahakna kana amattagi punsida mateng pangba amadi pithokpagi saruk yaukidre adubu lauthokpa khaktani aina haijagadaba amadi inaw nupana aingonda ai nangbu nungshi ise haina nongmada kullak kumba hai adubu mangonda karigumba ama kanaba phangdriba phawba thamoida karigumba ama soktriba phawba natraga mangonda karigumba ama phawdriba phawba amatta tawde asigumba wahaisi khaktana yaba nate adubu wahaising ado thabakta onthokadabani mahakna matam khara yumda leiringaida matam chana nongmata thabak tawba ukide aikhoina kaurabasu adum tumduna leikhi matam chuppada atopa natraga atopa maram ama adumpi aduga mafam aduda luhongduna nupi macha amaga adum matam sangna leminaki matam pumnamakta atopa maram ama hekta piduna samasya hekta thoi matam sangna nupi amaga amuk leiminarami makhoi luhongbasu natte amadi luhongduna mari adu phajana thambasu tawramde adubu asumna oiriba matam aduda aikhoigi mapanna mahak social security
ꯁꯤꯁꯇꯦꯝ ꯊꯕꯛ ꯇꯧꯗꯨꯅ ꯑꯉꯥꯡ ꯊꯥꯛꯄ ꯉꯝꯅꯕ $70,000 ꯇꯥꯟꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤ꯫ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯅ ꯑꯣꯏꯅ $60,000 ꯑꯗꯨ ꯄꯤꯕ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟ ꯃꯈꯣꯏꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕꯤ꯫ ꯑꯩ ꯆꯍꯤ ꯀꯌꯥ ꯊꯕꯛ ꯁꯨꯔꯕꯁꯨ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯇꯨꯡꯕꯗꯤ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯄꯩꯁꯥ ꯋꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯇꯁꯦꯡꯅ ꯑꯉꯥꯡ ꯑꯗꯨ ꯑꯁꯨꯝꯅ ꯃꯍꯥꯛ ꯈꯛꯇꯅ ꯍꯣꯠꯅꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯃꯍꯥꯛ ꯑꯁꯨꯝꯅ ꯁꯥꯎꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯔꯛꯏ꯫ ꯑꯃꯥꯡꯕꯅ ꯊꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯎꯀꯤꯜ ꯑꯃ ꯎꯅꯔꯝꯃꯤ꯫ ꯎꯀꯤꯜ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯃꯍꯥꯛꯅ ꯄꯤꯐꯝ ꯊꯣꯛꯄ $60,000 ꯑꯗꯨ $27,000ꯗ ꯍꯟꯊꯕꯤꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯔꯝꯃꯤ꯫ ꯇꯥꯕꯤꯔꯕ ꯄꯩꯁꯥ ꯁꯔꯨꯛꯇꯨ ꯐꯥꯎꯕ ꯇꯧꯅꯤꯡꯗꯦ꯫ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯨ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯗꯦꯕꯀ ꯑꯩꯒꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯟꯅꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯑꯃꯗꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯥ 6 ꯐꯥꯎꯕꯗ ꯑꯆꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯧꯔꯕꯗꯤ ꯃꯍꯥꯛꯅ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯄꯤꯔꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯂꯧꯅꯔꯝꯃꯤ꯫ ꯑꯩꯅ ꯉꯛꯆꯕꯗꯤ ꯏꯁ꯭ꯋꯔꯅ ꯀꯅꯥꯒꯨꯝꯕꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯑꯐꯥ ꯑꯄꯨꯟꯗꯒꯤ ꯊꯥꯗꯣꯛꯄꯤꯅꯕꯒꯤ ꯃꯥꯡꯖꯧꯅꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯁꯤꯅꯤ꯫ ꯏꯁ꯭ꯋꯔꯅ ꯃꯈꯣꯏꯕꯨ ꯃꯤꯠꯀꯨꯞ ꯈꯔ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯨꯅꯃꯛ ꯍꯣꯡꯂꯛꯂꯕꯗꯤ ꯍꯥꯏꯅ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯏꯁ꯭ꯋꯔꯅ ꯍꯥꯏꯔꯕꯗꯤ ꯌꯥꯈ꯭ꯔꯕꯅꯤ꯫ ꯑꯩ ꯃꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯅ ꯗꯔꯀꯥꯔ ꯂꯩꯕ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯐꯥꯎꯕ ꯃꯇꯝ ꯀꯌꯥ ꯐꯖꯅ ꯌꯦꯡꯁꯤꯟꯈꯤꯗ꯭ꯔꯦ꯫ ꯑꯩ ꯇꯁꯦꯡꯅ ꯑꯔꯥꯟꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯊꯩꯖꯤꯟꯕꯒꯤ ꯃꯔꯝ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯑꯗꯨ ꯑꯩꯅ ꯇꯧꯔꯝꯃꯤ꯫ ꯅꯪ ꯈꯪꯕ꯭ꯔꯥ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯆꯍꯤ 30 ꯑꯉꯥꯎꯕ ꯑꯄꯪꯕꯒꯨꯝꯅ ꯁꯦꯜ ꯆꯥꯗꯤꯡ ꯑꯗꯨꯝ ꯇꯧꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯗꯨꯗ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯏꯁ꯭ꯋꯔꯅ ꯂꯣꯏꯅꯕꯤꯕ ꯃꯔꯝꯅ ꯑꯆꯨꯝꯕ ꯑꯗꯨ ꯅꯪꯅ ꯈꯪꯏ ꯑꯗꯨꯒ ꯃꯗꯨꯗ ꯅꯪꯅ ꯇꯧꯒꯗꯕ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯅ ꯂꯩꯒꯦ ꯈꯟꯕ ꯄꯣꯠꯁꯛ ꯑꯃ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩ ꯙꯔꯃ ꯆꯦꯟꯅ ꯍꯤꯡꯉꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯑꯁꯤꯗ ꯑꯩꯅ ꯄꯔꯥ ꯑꯃ ꯇꯝꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯀꯗꯕꯅꯤ꯫ ꯍꯣꯏ, ꯃꯁꯤ ꯑꯔꯨꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯇꯧꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯆꯠ ꯑꯗꯨꯅ ꯌꯥꯔꯛꯇꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯗ꯭ꯔꯤꯝ ꯁꯦꯟꯇꯔꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯄꯨ ꯃꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯔꯤ-ꯃꯇꯥ ꯑꯍꯜ ꯑꯃꯒꯤꯗ ꯑꯃꯨꯛ ꯂꯩꯃꯤꯟꯅꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯍꯔ ꯊꯥꯗꯣꯛꯇꯨꯅ ꯑꯦꯔꯤꯖꯣꯅꯥꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯆꯍꯤ 10 ꯃꯥꯒꯤ ꯏ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯈꯤꯕ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤꯒꯤ ꯇꯤꯚꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯋꯥ ꯄꯥꯎ ꯄꯤꯗꯨꯅ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯔꯣꯏꯕꯗ ꯈꯪꯈꯤ ꯃꯗꯨꯗꯤ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯆꯍꯤ 4 ꯆꯨꯞꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯣꯠꯅꯈ꯭ꯔꯒ ꯍꯥꯏꯔꯤꯕ ꯃꯇꯦꯡꯗꯨꯅ ꯃꯉꯣꯟꯗ ꯃꯇꯦꯡ ꯑꯣꯏꯗꯨꯅ ꯀꯥꯟꯅꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯃꯈꯣꯏꯅ ꯄꯥꯝꯗꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯩ ꯀꯔꯤꯅꯣ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯅꯍꯥꯛ ꯅꯁꯥꯒꯤꯗꯃꯛ ꯑꯃꯗꯤ ꯃꯤꯒꯤꯗꯃꯛ ꯂꯦꯞꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ꯫ ꯃꯔꯝꯗꯤ ꯅꯪꯅ ꯃꯗꯨꯗ ꯍꯣꯠꯅꯖꯈꯤꯕꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯑꯔꯦꯝꯕ ꯑꯣꯏꯅ ꯊꯩꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯅꯤ꯫ ꯑꯗꯨꯒ
ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯇꯦꯡ ꯅꯤꯔꯨꯒꯅꯤ? ꯍꯣꯏ, ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯖꯤꯁꯨ ꯐꯥꯎꯕꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯍꯥꯏꯖꯈꯤꯕ ꯂꯩꯇꯦ꯫ ꯖꯤꯁꯨꯗ ꯂꯥꯛꯆꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯅꯥꯕ ꯐꯍꯟꯕꯤꯈꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯂꯒ ꯅꯪꯒꯤ ꯅꯧꯄꯥ ꯑꯁꯤ ꯋꯥꯈꯜꯒꯤ ꯑꯅꯥꯕꯅ ꯅꯥꯔꯦ, ꯃꯍꯥꯛ ꯃꯁꯥꯅ ꯑꯗꯨꯒꯨꯝꯕ ꯂꯥꯌꯦꯡꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯌꯥꯎꯅꯤꯡꯉꯤ, ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯃꯥꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯍꯣꯡꯗꯣꯛꯅꯤꯡꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯄꯥꯡꯒꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯈꯤꯗꯦ, ꯄꯩꯁꯥ ꯈꯛꯇꯃꯛ ꯊꯥꯕꯤꯈꯤ꯫ ꯃꯥꯕꯨ ꯑꯦꯔꯤꯖꯣꯅꯥꯗꯒꯤ ꯂꯧꯔꯨꯅꯕ ꯑꯩꯈꯣꯏꯒꯤ ꯄꯥꯁꯇꯔꯁꯤꯡꯗꯒꯤ ꯑꯃ ꯊꯥꯗꯨꯅ ꯃꯥꯕꯨ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯏꯐꯦꯛꯠꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯦ꯫ ꯉꯁꯥꯏꯒꯤ ꯃꯈꯥꯗꯨ ꯇꯥꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯂꯧꯈꯠꯇꯨꯅ ꯂꯣꯁ ꯑꯦꯟꯖꯦꯜꯁꯀꯤ ꯗ꯭ꯔꯤꯝ ꯁꯦꯟꯇꯔꯗ ꯑꯃꯨꯛ ꯊꯝꯂꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯔꯛꯄ ꯑꯁꯤ ꯑꯁꯤꯡꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯈꯪꯅꯔꯛꯇꯨꯅ ꯃꯔꯨꯞ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯃꯁꯥꯕꯨ ꯆꯨꯝꯊꯣꯛꯅꯤꯡꯂꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯑꯃꯗꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯒꯅꯤ, ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯊꯕꯛ ꯑꯃꯁꯨ ꯄꯤꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯅꯕ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯨꯃꯤꯠ 30ꯅꯤ ꯁꯨꯔꯛꯂꯝꯃꯤ꯫ ꯅꯤꯁꯥ ꯆꯥꯕ ꯇꯣꯛꯈꯤꯗꯨꯅ ꯏꯁꯤꯡ ꯇꯦꯡꯀꯤ, ꯄꯥꯏꯞꯅꯆꯤꯡꯕ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯃꯁꯨ ꯇꯧꯗꯨꯅ ꯃꯁꯥ ꯅꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯈꯣꯔꯁꯥ ꯑꯣꯏꯅ ꯁꯦꯜ ꯈꯔ ꯄꯤꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯥꯡꯕ ꯃꯇꯝ ꯈꯤꯇꯪ ꯐꯪꯖꯔꯛꯇꯨꯅ ꯃꯗꯨꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯀꯣꯛ ꯑꯣꯏꯅ ꯆꯤꯡꯂꯤꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯐꯩ, ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯋꯥ ꯁꯦꯟꯇꯔꯗ ꯑꯃꯨꯛꯇ ꯊꯤꯟꯕꯤꯌꯨ, ꯃꯁꯤꯗꯤ ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ, ꯑꯩꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯍꯣꯡꯗꯣꯛꯅꯤꯡꯗ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯊꯕꯛ ꯇꯧꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯔꯥ? ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯤꯖꯔꯤꯕ ꯑꯁꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯐꯤꯔꯦꯞ ꯀꯌꯥ ꯑꯃ ꯂꯦꯞꯄꯤꯗꯨꯅ ꯍꯣꯡꯗꯣꯛꯅꯕꯒꯤꯅꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯀꯌꯥ ꯊꯣꯛꯂꯤꯕ ꯑꯗꯨꯅ ꯅꯁꯥꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯐꯥꯎꯍꯟꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯍꯣꯡꯗꯣꯛꯄ ꯄꯥꯝꯕ ꯑꯣꯏꯔꯒꯗꯤ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯄꯔꯁꯅꯦꯜ ꯏꯐꯦꯛꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯂꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯃꯅꯨꯡ ꯂꯨꯊꯕ ꯃꯦꯁꯦꯖ ꯑꯃ ꯐꯪꯖꯔꯦ꯫ ꯃꯗꯨꯒꯤ ꯃꯦꯁꯦꯖꯇꯨꯅꯤ ꯉꯁꯤ ꯍꯥꯏꯖꯔꯤꯕ ꯑꯁꯦ꯫ ꯃꯁꯤꯒꯤꯁꯤꯡꯁꯤꯅꯤ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯒꯤ ꯂꯦꯝꯍꯧꯕ ꯑꯗꯣ꯫ ꯃꯥꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯐꯥꯎꯈꯤꯕꯁꯤꯡ ꯑꯗꯨꯅ ꯇꯤꯆꯤꯡ 1000ꯃꯨꯛ, ꯂꯥꯏꯔꯤꯛ 30ꯃꯨꯛ, ꯑꯗꯨꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝꯁꯤꯡꯗ ꯑꯣꯐꯤꯁ 13 ꯍꯟꯗꯨꯅ ꯑꯆꯧꯕ ꯖꯒꯥ ꯑꯃ ꯀꯟꯗꯨꯅ ꯊꯝꯂꯤ꯫ ꯑꯩ ꯆꯥꯎꯊꯣꯛꯆꯕ ꯅꯠꯆꯗꯦ, ꯑꯗꯨꯕꯨ ꯆꯥꯡꯗꯝꯅꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯏꯕꯥꯅꯤꯗ ꯆꯞ ꯃꯥꯟꯅꯕ ꯏ ꯌꯥꯎꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯊꯤꯅ ꯇꯧꯕꯤꯔꯛꯄ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯄꯅ ꯍꯦꯜꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯁꯥꯅ ꯑꯗꯨꯒꯨꯝꯕ ꯂꯝꯕꯤ ꯑꯗꯨ ꯑꯣꯏꯅ ꯄꯥꯝꯖꯅ ꯈꯟꯖꯈꯤꯕꯅ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯍꯤ 58ꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯆꯍꯤ 75 ꯃꯥꯅ ꯁꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯝꯂꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯑꯃꯗꯤ ꯃꯤ ꯃꯤꯂꯤꯌꯟ ꯀꯌꯥꯅ ꯅꯨꯡꯁꯤꯕꯤꯕ ꯐꯪꯗꯨꯅ ꯏꯁ꯭ꯋꯔꯅ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕꯤꯔꯝꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯊꯝꯂꯝꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛꯁꯤ
ꯑꯉꯛꯄ ꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ. ꯑꯩꯅ ꯑꯗꯣꯝꯗ ꯑꯍꯤꯡ ꯑꯁꯤꯗ ꯍꯤꯡꯖꯅꯤꯡꯕ ꯑꯁꯤ ꯍꯌꯦꯡ ꯅꯪꯅ ꯆꯠꯈꯤꯕꯗꯒꯤ ꯀꯔꯤ ꯑꯣꯏꯅ ꯊꯝꯕꯤꯔꯝꯒꯗꯒꯦ? ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯤꯔꯦꯞ ꯑꯃꯃꯝ ꯂꯧꯕꯤꯅꯕ ꯑꯩꯅ ꯍꯥꯏꯖꯔꯤ. ꯑꯗꯣꯝꯅ ꯊꯝꯕꯤꯔꯝꯒꯗꯕ ꯑꯗꯨ ꯀꯔꯤꯅꯣ? ꯃꯗꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ. ꯍꯥꯏꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯅꯤꯡꯉꯝꯗꯅ ꯂꯣꯏꯁꯤꯟꯒꯅꯨ. ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝꯗꯨꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯇꯥꯗꯦ, ꯃꯔꯝꯗꯤ ꯅꯪꯗꯤ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯅꯤ. ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯛꯂꯣꯟꯒꯤ ꯁꯤꯡꯅꯕ ꯑꯗꯨꯗ ꯑꯗꯣꯝꯅ ꯃꯥꯌꯣꯛꯅꯗꯨꯅ ꯍꯣꯡꯗꯣꯛꯄꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯖꯩ. ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯗꯤ ꯅꯪꯒꯤ ꯂꯩꯕ ꯂꯩꯇꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯕꯨ ꯂꯦꯞꯍꯟꯕ ꯑꯣꯏꯔꯣꯏ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯕꯛ ꯍꯧꯖꯤꯛꯃꯛꯁꯨ ꯍꯥꯏꯕ ꯑꯁꯤ ꯃꯌꯥꯝꯗ ꯀꯠꯊꯣꯛꯆꯔꯤ. ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅꯕ ꯑꯩꯅ ꯇꯧꯅꯤꯡꯗꯕ ꯑꯗꯨ ꯃꯤꯉꯣꯟꯗ ꯇꯧꯅꯕ ꯑꯩꯅ ꯈꯟꯖꯗꯦ. ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯀꯌꯥꯒꯤ ꯃꯔꯤ ꯀꯌꯥ ꯑꯃ ꯇꯣꯉꯥꯟꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯂꯩ, ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯔꯤꯁꯤꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯇꯝ ꯁꯥꯡꯅ ꯊꯝꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ. ꯆꯥꯟꯕꯤꯗꯨꯅ ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ. ꯃꯁꯤꯅ ꯑꯗꯣꯝꯗ ꯑꯆꯧꯕ ꯕꯣꯔ ꯑꯃ ꯑꯣꯏꯕꯤꯒꯅꯤ, ꯑꯗꯨꯒ ꯃꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ. Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani. Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite.